mayam ngasi di am kuira batungda ise mukbang ma tawgena video namakpane adu yam kuire video sunamdaba adum tha ahum mari muk suramdong male aise mukbang video hamuk ai Tibetan restaurant degi chabagi tawgibane buko adegi aise video se adum namdre khoida so mu sangdaba adegi aisu video se mukbang gi sum nambase bet comment yam me bandak se YouTube ta budi bet comment jam kan pirak te boko do Facebook ta mamang gi Tibetan gi tawgibagi video da bet comment aroi bina ai adumaina amta lakri boko do ina as nga handak ki video sida di bet comment paraga adum mukbang mo hen tawragen tawrakpone do ngasi gi video sida di cha cha na huji gi Tibetan mamang gi ai gi video do da thagat ki video do da bet comment yam lakpa sida ina kha khangkat leba khangbra do dum paraga chaminar se ado mathel je ngasi di leg piece ne de singju yaure salad kha yaure si sin lau mana ne to jar se do singju le to la singju di so ya ponte ha ya jing si yam nyame sak su yam la me adu mayam ai marakta video le pura su ai se tum irang ka ka su mayam lai bani na mukbang gi video ai di aigi haidi anam ai gi channel se mukbang gi su dum yaure adegi hoi adum traveling tawbo khotpo gi su yawe do anam na mukbang thagat pani na ko huji irang matam sida dum video se thagat pa nungai roi tra na sum lep san bane ba adu sum lep ba degi di video si su sum nam gi da ba se dum nam ba da ka heni namning akte ba ko adu bet comment su nang cha le cha tha ga lei ri do somda wanari myam si udra khotra myam tawbu do isu nungai tabo ko do dum video se ai di mukbang ya number oi bani na namaroi ge da na sum tok san gi badai di pura ka heni channel se laitaba dong tok san le ba khambra na nungai te ana mayam go su dum wari utai sana ba se mukbang video da na su ija chat le ba ko video se hai di ai bu nu si bi bai bu khangbi ba se mukbang da na hele aduna namak pane da na mayam waro bi ga no ai su sida cha tha adum lai ba de na te cha tha lai ra ba khola ba kan kam ji mai tang am do me am ya re ba do friend pa ra ga kari hare ko no disu yengas mimi na ta bi do wai wai chen ha pa mayam singju ji yaman ga na khra khai do khre ba ko hoi nung ni cha ra ge na di cha ba ho re si wow leg piece na ai khat la ge am tu khoa mà nè xin chào chị mà học mình ở đi mày biết comment pa bao rồi comment je kwa ai Facebook ki comment da chama plus ne ba 100 plus ne ko comment like sa do ai sa thangal li ja only 11 comment khada ne ko khangal li ja do adum anamba loi manai bu ko comment pi ai se adum nang ni cha dan lai ra ba Manipur da wa ta ri se sa mateng pango adegi thibong sa bi video thagal ai kai ngo do da ma hai re bu ko ado khara haidi kha tongan ba comment kha yaw re ba hambra do hoina pa ga taw ne bu ngasi ja si aham ba ise ma hai je cha bu laga kari talen hai ga doi no ahawa thum khara pizara ga pangya ya ba mi oiza la ye kwa ado khoina hai video thagal si ju ka heni content sem na ba thagal le ne ado si su mayam haidi hekta pangcha cha pang taw do adu natte ba ko haibadi paisa gi oibra khotpa myam hang pu yawe do paisa lak pa ka sidegi paisa tan ba ise
ꯍꯥꯏꯗꯤ ꯚ꯭ꯌꯨꯒꯨꯝꯕ ꯃꯌꯥꯝ ꯆꯠꯈ꯭ꯔꯕ ꯑꯗꯒꯤ ꯁ꯭ꯄꯣꯟꯁꯔꯒꯨꯝꯕ ꯃꯌꯥꯝ ꯂꯥꯛꯀꯥꯟꯗꯕꯨ ꯇꯥꯟꯕ ꯌꯥꯕ ꯋꯥꯅꯤ ꯑꯗꯨꯝ ꯍꯦꯛꯇ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯒ ꯄꯩꯁꯥ ꯌꯥꯝ ꯇꯥꯜꯂꯦ ꯈꯣꯠꯂꯦ ꯑꯗꯒꯤ ꯆꯥꯔꯒ ꯄꯪꯇꯧ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯈꯨꯠꯆꯪꯉꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯇꯧꯔꯤꯁꯦ ꯊꯣꯡꯉꯤꯅꯤ ꯊꯥꯛꯏꯅꯤ ꯑꯗꯒꯤ ꯁꯦꯝꯕ ꯁꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯑꯗꯨꯝ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯄꯨꯜꯂꯒ ꯋꯥꯈꯜ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯕ ꯑꯗꯒꯤ ꯈꯪꯅꯕ ꯑꯗꯨꯝ ꯁꯤꯗ ꯂꯩꯈ꯭ꯔꯕꯅꯤ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ ꯑꯗꯨꯝ ꯀꯅꯦꯛ ꯂꯩꯅꯅꯕꯅꯦꯕ ꯁꯦꯝꯃꯛꯏꯁꯦ ꯍꯦꯛꯇ ꯆꯥꯔꯒ ꯄꯪꯇꯧ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯁꯨ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯔꯦꯖꯤꯅꯥ ꯍꯨꯃꯨꯛꯆꯝ ꯍꯥꯏꯌꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯥ ꯆꯍꯤ 2.5 ꯍꯧꯖꯤꯛ 3 ꯁꯨꯔꯛꯇꯧꯔꯦ ꯆꯥꯎꯔꯦ ꯃꯥ ꯋꯥ ꯉꯥꯡꯕꯒꯁꯦ ꯀꯕꯨꯛ ꯀꯕꯨꯛ ꯍꯩꯕꯒꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗꯣ ꯌꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯅꯥꯏꯌꯦ ꯑꯣ ꯅꯣ ꯉꯁꯥꯏ ꯃꯊꯛꯇ ꯁꯣꯛꯏ ꯑꯣꯏꯔꯝꯒꯅꯤ ꯇꯨ ꯁꯤꯂꯥ ꯕꯣꯏ ꯁꯤꯗ ꯍꯥꯏ ꯇꯧꯔꯂ ꯁꯤꯗ ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯖꯜꯂꯣ ꯑꯁ ꯍꯟꯗꯛꯀꯤ ꯀꯃꯦꯟꯗꯤ ꯑꯔꯣꯏꯕꯤꯅꯦ ꯑꯗꯨꯝ ꯊꯛꯇ ꯑꯗꯨꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯅ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯤꯉꯩꯗ ꯇꯧꯔꯒ ꯃꯔꯛꯇ ꯈꯤꯇꯪ ꯂꯦꯞꯄꯛꯄꯩ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯨꯛꯕꯥꯡꯒꯤ ꯁꯦꯝꯃꯒ ꯊꯥꯒꯠꯈꯤꯕꯅꯦꯕ ꯍꯦꯛꯇ ꯃꯌꯥꯝꯁꯤꯅ ꯏꯔꯥꯡꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯔꯛꯇꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯤꯅꯦꯕ ꯀꯩꯅꯣꯁꯦ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯧꯁꯜꯂꯛꯄꯗꯣ ꯑꯗꯩ ꯑꯩꯁꯦ ꯄꯨꯔꯥ ꯕꯤꯠ ꯍꯟꯈ꯭ꯔꯦꯕ ꯁꯦꯝꯕꯒ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯊꯪ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯔꯁꯤꯀꯣ ꯑꯕꯦꯊꯣꯏ ꯊꯣꯡꯔꯥꯝ ꯍꯥꯏꯀꯣ ꯅꯪꯅ ꯍꯥꯎꯋꯦ ꯍꯥꯏꯔꯤꯗꯣ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯧꯔꯤꯁꯦ ꯈꯪꯗꯕ꯭ꯔꯣ ꯃꯤ ꯁꯤꯔꯤꯁꯦ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯁꯤ ꯂꯩ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯊꯣꯛꯑ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯀꯤꯔ ꯂꯩꯔꯤꯅꯦ ꯁꯤꯗꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂ ꯂꯩꯔꯤꯅꯦꯕ ꯁ꯭ꯋꯥꯏꯗꯁꯨ ꯂꯥꯟꯁꯦ ꯑꯗꯨꯝ ꯇꯝꯕ ꯉꯝꯗꯦ ꯁ꯭ꯋꯥꯏꯗꯁꯨ ꯀꯨꯀꯤ ꯃꯆꯥꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯏꯔꯥꯡ ꯃꯌꯥꯝꯁꯨ ꯂꯣꯏ ꯎꯅꯔꯤ ꯉꯥꯛꯇꯅꯦꯕ ꯁꯤꯗꯩꯁꯤꯗ ꯈꯪꯗꯕ꯭ꯔꯣ ꯈꯣꯠꯇꯕ꯭ꯔꯣ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯨꯛꯕꯥꯡ ꯇꯧꯔ ꯑꯩꯈꯣꯏ ꯅꯣꯏ ꯆꯥꯛ ꯆꯥꯔꯝꯒꯅꯤ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯔꯤꯅꯤ ꯅꯣꯏ ꯆꯥꯛ ꯆꯥꯔꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯈꯤꯕꯒꯤ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯅꯕ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯩ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯔꯨꯔꯅꯨ ꯑꯩꯁꯨ ꯊꯥꯒꯠꯂꯛꯏ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇꯦꯟꯗꯣ ꯁꯦꯝꯅꯕ ꯊꯥꯒꯠꯂꯛꯏꯅꯦꯕ ꯑꯗꯨꯗ ꯍꯦꯛꯇ ꯅꯨꯡꯇꯤ ꯈꯨꯗꯤꯡ ꯁꯨꯃꯥꯏꯅ ꯆꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯆꯥꯔꯤ ꯊꯛꯏ ꯃꯌꯥꯝꯁꯦ ꯑꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯦꯡꯕꯤꯔꯨꯔꯅꯨ ꯀꯃꯦꯟ ꯊꯝꯃꯝꯕꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯗꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯩꯗꯧꯕꯩ ꯆꯪꯉꯛꯏꯅꯣꯕ ꯑꯇꯩ ꯂꯥꯟꯒꯤ ꯏꯔꯥꯡꯒꯤ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯉꯨꯁꯨ ꯌꯥꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯁꯥꯡꯕ ꯀꯃꯦꯟ ꯑꯃ ꯄꯤꯔꯛꯑꯦꯕꯀꯣ ꯀꯨꯕꯦꯔ ꯂꯩꯐ꯭ꯔꯥꯛꯇꯝ ꯃꯩꯇꯩ ꯍꯥꯏꯌꯦꯀꯣ ꯃꯥ ꯍꯥꯏꯁꯦ ꯗꯤꯐ꯭ꯔꯦꯟꯁ ꯕꯤꯇ꯭ꯋꯤꯟ ꯌꯨ ꯒꯥꯏꯁ ꯑꯦꯟ ꯏꯆꯦ ꯀꯦꯕꯣꯂꯥ ꯏꯁ ꯁꯤ ꯅꯣꯁ own made Meitei or other indigenous food, even maintain small garden with effort, while you girls, boys, without any effort buys differently from hotels and showing to others in social media. Enough show up and moreover present situation in the state. C. Have you seen any videos of Sis Kebola in the last 1 year? No, at all. What a shame, but don't argue or respond. Try and understand what kind of shit nowadays with our people. Better to close this fucking FB. Sorry. I was there at Bangalore, Delhi, and many other places. Just leave government job
and at home and don't think jealous or ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗ ꯑꯉꯥꯡꯁꯤꯡꯁꯦ ꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯨꯕꯦꯔ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯦꯡꯒꯥ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥ ꯀꯦꯕꯨꯂꯥꯁꯦ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏ ꯌꯦꯡꯉꯣ ꯑꯗꯨ ꯑꯗꯥ ꯃꯣꯏꯗꯤ ꯒꯥꯔꯗꯦꯟ ꯁꯦꯝꯃꯦ ꯈꯣꯠꯂꯦ ꯑꯗꯣ ꯆꯍꯤ ꯑꯃꯃꯨꯛꯇ ꯊꯥꯒꯠꯂꯛꯇꯦ ꯑꯗꯣ ꯃꯥ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯀꯦꯕꯨꯂꯥꯒꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯦꯡꯖꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯉꯥꯎꯖꯩꯌꯦꯕ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥꯒ ꯑꯩꯒ ꯃꯥꯟꯅꯧ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯕ ꯑꯩꯒꯤ ꯑꯐꯕ ꯈꯔ ꯏꯃꯥ ꯀꯦꯕꯨꯂꯥꯁꯨ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏ ꯏꯃꯥ ꯀꯦꯕꯨꯂꯥꯒꯤ ꯑꯐꯕ ꯑꯩꯅꯁꯨ ꯍꯥꯏꯗꯤ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯇꯣꯡꯉꯥꯜꯂꯦ ꯑꯩꯁꯨ ꯁꯤꯗ ꯍꯥꯏꯗꯤ ꯆꯥꯔ ꯊꯛꯂꯒ ꯈꯤꯇꯪ ꯂꯩꯕ ꯅꯠꯇꯦ ꯑꯩꯁꯨ ꯃꯌꯥꯝ ꯍꯣꯠꯅꯔꯤꯅꯤ ꯏꯃꯥ ꯀꯦꯕꯨꯂꯥꯅ ꯍꯣꯠꯅꯔꯤꯗꯨꯁꯨ ꯃꯥ ꯒꯥꯔꯗꯦꯟ ꯁꯦꯝꯃꯤ ꯈꯣꯠꯂꯤ ꯃꯌꯥꯝꯗꯣ ꯃꯣꯏ ꯃꯁꯥꯒꯤ ꯑꯣꯟ ꯐ꯭ꯂꯦꯠ ꯂꯩꯕ ꯃꯁꯥꯒꯤ ꯑꯣꯟ ꯂꯝ ꯂꯩꯖꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯂꯩꯇꯕꯒꯤ ꯇꯧꯗ꯭ꯔꯤꯅꯦ ꯑꯗꯣ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯅ ꯇꯧꯕ ꯉꯝꯗꯕꯁꯦ ꯀꯨꯕꯦꯔ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯕ ꯉꯝꯗꯕ ꯑꯗꯒꯤ ꯃꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕ ꯑꯩꯒ ꯏꯃꯥ ꯀꯦꯕꯨꯂꯥꯒ ꯃꯥꯟꯅꯧ ꯍꯥꯏꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯤ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯅ ꯑꯃꯅꯤ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯅ ꯑꯃꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯉꯝꯅꯕ ꯂꯣꯏ ꯍꯤꯡꯅꯩ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯏꯃꯥ ꯀꯦꯕꯨꯂꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯗ꯭ꯔꯦꯛ ꯇꯧꯁꯤꯜꯂꯛꯏꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯑꯩ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯉꯣ ꯍꯥꯏꯔꯕ ꯑꯩꯁꯦ ꯑꯁꯥꯅꯤ ꯑꯣꯏꯔꯅꯨ ꯑꯇꯣꯞꯄ ꯚꯔꯖꯟ ꯑꯃ ꯀꯦꯕꯨꯂꯥꯒꯤ ꯚꯔꯖꯟ ꯑꯃ ꯑꯣꯏꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯁꯦ ꯏꯃꯥ ꯀꯦꯕꯨꯂꯥ ꯌꯦꯡꯉꯣ ꯃꯥ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦ ꯑꯗꯣ ꯈꯪꯉꯦꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯗꯕ ꯌꯥꯏ ꯑꯩꯁꯨ ꯌꯥꯝ ꯄꯥꯛ ꯊꯥꯒꯠꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯏꯁꯦ ꯍꯥꯏꯗꯤ ꯍꯦꯛꯇ ꯆꯥꯔ ꯊꯛꯑꯒ ꯑꯗꯨ ꯑꯩ ꯁꯤ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯁꯣ ꯇꯧꯕꯩ ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦꯕ ꯁꯨꯝ ꯑꯩꯈꯣই ꯃꯩꯇꯩ ꯃꯁꯦꯟꯁꯦ ꯍꯥꯏꯗꯤ ꯁꯛ ꯈꯪꯅꯩꯗꯅ ꯑꯩ ꯁꯨꯝ ꯂꯩꯔꯦ ꯕꯦꯡꯒ꯭ꯂꯣꯔ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯁꯨ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯏꯅꯤ ꯑꯗꯣ ꯃꯌꯥꯝꯒꯁꯨ ꯏꯟꯇꯔꯦꯛ ꯇꯧꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯀꯃꯥꯏ ꯇꯧꯔꯦ ꯈꯣꯠꯂꯦ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯁꯥꯟꯅꯅꯕ ꯍꯥꯏꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯊꯥꯒꯠꯂꯛꯄꯅꯦ ꯑꯗꯣ ꯁꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯗ꯭ꯔꯁꯨ ꯏꯃꯥ ꯀꯦꯕꯨꯂꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯄꯥꯝꯖ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯥꯒꯤꯗꯣ ꯌꯦꯡꯕꯤꯔꯣ ꯑꯩꯁꯦ ꯄꯥꯝꯗ꯭ꯔꯒꯅ ꯌꯦꯡꯕꯤꯔꯨꯔꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯈꯣꯠꯇꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯝ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯋꯥꯔꯤꯗꯣ ꯆꯥꯟꯅꯕ ꯑꯣꯏꯅ ꯍꯪꯕꯤꯔꯛꯑꯣ ꯈꯔ ꯇꯥꯟ ꯆꯥꯈꯤꯌꯦ ꯃꯌꯥꯝ ꯄꯨꯛꯀ ꯂꯣꯏ ꯊꯥꯡꯒꯠꯈꯤꯗꯧꯔꯦ ꯀꯃꯦꯟ ꯄꯥꯔꯤꯉꯩꯗ ꯃꯌꯥꯝ ꯃꯊꯪ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯔꯁꯤ ꯊꯣꯏꯕꯤ ꯇꯥꯏꯁ꯭ꯔꯝ ꯍꯪꯗꯣꯡ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅꯦ ꯍꯦꯟꯃꯟꯗ꯭ꯔꯕ ꯃꯥꯏꯁꯤꯕꯨ ꯍꯪꯗꯣꯡ ꯊꯣꯡꯕꯒ ꯆꯥꯖꯥꯠꯂꯣ ꯑꯩꯈꯣꯏ ꯍꯪꯗꯣꯡ ꯊꯣꯡꯕ ꯆꯥꯗꯤꯌꯦ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯑꯩꯅ ꯍꯪꯗꯣꯡ ꯊꯣꯡ ꯆꯥꯔꯣ ꯍꯥꯏꯁꯦ ꯅꯪ ꯆꯥꯅꯤꯡꯉꯗꯤ ꯅꯪ ꯆꯥꯊꯣꯛꯑꯣ ꯑꯩꯈꯣꯏꯗꯤ ꯍꯪꯗꯣꯡꯁꯤꯗꯤ ꯅꯨꯡꯁꯤꯌꯦꯕ ꯑꯩꯈꯣꯏ ꯍꯪꯗꯣꯡꯁꯤꯗꯤ ꯋꯥ ꯆꯥꯗꯦ ꯍꯪꯗꯣꯡ ꯊꯣꯡꯕ ꯑꯗꯣ ꯁꯤ ꯊꯣꯏꯕꯤꯗꯪ ꯅꯠꯇꯦ ꯍꯪꯗꯣꯡꯊꯣꯡ ꯆꯥꯔꯣ ꯍꯥꯏꯁꯦ ꯃꯤ 2-3 ꯑꯗꯨꯝ ꯁꯨꯏ ꯀꯦꯠ ꯊꯣꯡꯕ ꯆꯥꯔꯛꯑꯣ ꯀꯦꯠ ꯊꯣꯡꯕ ꯆꯥꯔꯛꯑꯣ ꯀꯩ ꯍꯥꯏꯅꯣꯕ ꯀꯦꯠ ꯊꯣꯡꯕꯁꯤꯕꯨ ꯆꯥꯔꯛꯑꯣꯏꯅꯦ ꯕꯦꯔꯥꯅꯤ ꯕꯤꯖꯦꯟ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯗꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏꯁꯦ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯊꯤꯕꯣꯡ ꯆꯥꯕꯩ ꯊꯥꯒꯠꯂꯛꯏꯗꯣ ꯅꯪꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕꯣꯌꯦꯀꯣ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯊꯤꯕꯣꯡ ꯊꯣꯡꯕ ꯊꯥꯒꯠꯂꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒ ꯍꯥꯏꯗꯤ ꯏꯟꯇꯔꯦꯛ ꯇꯧꯅꯅꯕꯅꯦ ꯀꯟꯇꯦꯟ ꯁꯦꯝꯃꯤꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯁꯤꯁꯨ ꯄꯩꯁా ꯃꯌꯥꯝ ꯆꯪꯉ ꯇꯧꯔꯛꯏꯅꯦ ꯑꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯦꯡꯕꯤꯔꯨꯔꯅꯣ ꯂꯦꯝ ꯑꯗꯨꯝ ꯊꯣꯛꯄꯤꯈ꯭ꯔꯣ ꯀꯃꯦꯟ ꯊꯝꯃꯝꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟꯁ ꯂꯣꯏ ꯄꯥꯊꯣꯔꯛꯑꯁꯤ ꯆꯥꯕꯁꯦ ꯏꯪꯊꯈꯤꯗꯧꯔꯦꯕꯀꯣ ꯃꯨꯇꯨꯝ ꯕꯤꯔꯥꯂꯥꯜ ꯁꯤꯡꯍꯥ ꯍꯥꯏꯌꯦ ꯀꯨꯀꯤꯒꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯁꯤꯗꯤ ꯀꯃꯦꯟꯗ ꯑꯣꯏꯅ ꯊꯣꯛꯍꯜꯂꯝꯃꯒꯦ ꯊꯣꯡꯕ ꯑꯃꯨꯛꯇ ꯆꯥꯔꯛꯎꯅ ꯅꯪꯗꯤ ꯃꯩꯇꯩ ꯅꯠꯇ꯭ꯔꯦ ꯀꯨꯀꯤ ꯃꯤꯛꯆꯔ ꯑꯣꯏꯔꯝꯃꯅꯤ ꯀꯩꯅꯣꯕ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯂꯣꯏ ꯇꯣꯛꯑꯣ ꯍꯥꯏꯔꯕ ꯆꯥꯕꯒ ꯀꯔꯤ ꯃꯩ ꯂꯩꯅꯔꯤꯒꯦꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯅꯤ ꯅꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯆꯥꯔꯤꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯟꯇꯦꯟ ꯁꯦꯝꯃꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯒꯗꯤ ꯔꯤꯀꯃꯦꯟ ꯇꯧꯕꯗꯣ ꯅꯣꯏꯅ ꯌꯦꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯅ ꯑꯗꯨꯝ
ꯌꯦꯡꯕꯤꯔꯨꯔꯅꯣ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯀꯨꯀꯤ ꯃꯤꯛꯆꯔ ꯍꯥꯏꯁꯦ ꯀꯨꯀꯤ ꯈꯤꯇꯪ ꯆꯥꯛ ꯆꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯥꯛ ꯆꯥꯔꯤꯅꯦ ꯑꯗꯣ ꯅꯪꯁꯦ ꯀꯨꯀꯤꯕꯨ ꯃꯥꯟꯖꯜꯂꯛꯑꯦ ꯑꯩ ꯋꯥꯈꯜꯗ ꯃꯩꯇꯩ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯑꯕꯦꯊꯣꯏ ꯊꯣꯡꯒ꯭ꯔꯥꯝ ꯍꯥꯏ ꯅꯪꯅ ꯍꯥꯎꯋꯦ ꯍꯥꯏꯔꯤꯗꯣ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯧꯔꯤꯁꯦ ꯈꯪꯗꯕꯔꯣ ꯃꯤ ꯁꯤꯔꯤꯁꯦ ꯅꯣꯏ ꯆꯥꯛ ꯆꯥꯎꯔꯅꯣ ꯑꯗꯨꯗꯤ ꯁꯤꯒꯨꯝꯕ ꯀꯃꯦꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯂꯣꯏ ꯂꯧꯈꯠ ꯂꯩꯔꯝꯃꯤ ꯁꯤꯒꯨꯝꯕ ꯀꯃꯦꯟꯁꯦ ꯉꯥꯛꯇ ꯑꯗꯣ ꯃꯌꯥꯝ ꯂꯥꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯇꯣꯏꯅ ꯊꯥꯒꯠꯆꯔꯛꯇꯦ ꯑꯇꯣꯞꯄ ꯊꯥꯒꯠꯂꯁꯨ ꯚ꯭ꯌꯨꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯆꯠꯇꯦꯕꯀꯣ ꯃꯨꯛꯕꯥꯡꯒꯤ ꯁꯨꯝ ꯊꯥꯒꯠꯈꯤꯕꯅꯤꯅ ꯑꯗꯣ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯈ꯭ꯔꯕꯅꯤꯅ ꯃꯨꯠꯍꯟꯅꯤꯡꯗꯕꯒꯤꯁꯨ ꯁꯨꯝ ꯊꯥꯒꯠꯂꯛꯄꯅꯦ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯅ ꯊꯥꯒꯠꯂꯛꯄ ꯅꯠꯇꯦ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯩ ꯉꯥꯛꯇꯅꯦ ꯁꯤꯗꯩꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯣꯠꯅꯕ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯣ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯦꯁꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯍꯔꯥꯎꯊꯣꯛꯑꯒ ꯂꯩꯕ ꯀꯩꯁꯨ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯈꯔ ꯑꯃꯨꯛ ꯍꯟꯅ ꯆꯥꯔꯁꯤ ꯀꯃꯦꯟꯁꯦ ꯑꯔꯣꯏꯕꯤꯅꯦ ꯍꯥꯏꯕ ꯑꯗꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯀꯃꯦꯟꯁꯦ ꯀꯩꯁꯨ ꯐꯠꯇꯕ ꯑꯩ ꯉꯁꯤꯐꯥꯎ ꯊꯥꯒꯠꯂꯛꯏꯁꯦ ꯌꯥꯝ ꯐꯠꯇꯕ ꯚꯤꯗꯤꯑꯣꯗꯤ ꯀꯃꯦꯟꯗꯤ ꯀꯩꯁꯨ ꯊꯦꯡꯅꯗꯦꯕꯀꯣ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯨꯕꯗ ꯍꯦꯛꯇ ꯀꯃꯦꯟꯁꯦ ꯑꯗꯨꯁꯨꯅꯦ ꯊꯥꯏꯅꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯈꯛꯇꯅꯦꯕ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯂꯦꯞꯇ꯭ꯔꯤꯕ ꯑꯗꯣ ꯃꯣꯏ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯈꯤꯒꯦꯁꯨ ꯔꯤꯗ ꯇꯧꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯁꯨꯝ ꯂꯦꯞꯁꯟꯈꯤꯕ ꯅꯨꯡꯉꯥꯏꯇꯦꯅ ꯁꯦꯝꯃꯛꯄꯅꯦ ꯃꯌꯥꯝ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯣꯕꯀꯣ ꯁꯥꯎꯏ فꯖꯅ ꯍꯥꯎꯋꯦ ꯕꯦꯠ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯀꯣꯛꯀ ꯉꯥꯎꯋꯦ ꯍꯥꯏꯕ ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯂꯛꯄꯗꯀꯣ ꯑꯗꯨꯁꯨ ꯐꯦꯁꯕꯨꯛꯇ ꯉꯥꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯤꯉꯣꯜ ꯈꯨꯗꯤꯡꯃꯛꯇ ꯍꯦꯞꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯋꯤꯁ ꯇꯧꯖꯔꯤ ꯃꯌꯥꯝ ꯌꯥꯏꯐꯕꯗ ꯑꯣꯏꯕꯤꯌꯨ ꯑꯩꯁꯨ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁꯤꯟꯗꯧꯔꯤꯕꯀꯣ ꯑꯗꯁꯨ ꯆꯠꯀꯦꯅ ꯈꯜꯂꯤꯌꯦ ꯑꯗꯣ ꯆꯠꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯃꯈꯥ ꯄꯥꯔꯔꯣꯏꯒꯦ ꯆꯥꯕꯁꯨ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯁꯦ ꯃꯌꯥꯝ ꯃꯈꯥ ꯄꯜꯂ ꯂꯩꯇꯥꯔꯗꯤ ꯁꯨꯝ ꯊꯦꯡꯊꯈ꯭ꯔꯅꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯗꯤ ꯆꯦꯅꯦꯜꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛꯀꯤ ꯀꯨꯀꯤꯡ ꯑꯣꯏꯒꯦꯔꯥ ꯃꯨꯛꯕꯥꯡꯒꯤ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯥꯚꯦꯂꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯄꯨꯂꯞ ꯄꯨꯟꯅꯒꯤ ꯍꯥꯡꯕꯅꯤꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯇ꯭ꯔꯥꯚꯦꯂꯤꯡꯒꯤꯁꯨ ꯊꯥꯒꯠꯂꯛꯀꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕ ꯀꯥꯎꯕꯤꯔꯝꯒꯅꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯌꯦꯡꯅꯤꯡꯗꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅꯈꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁ꯭ꯀꯤꯞ ꯇꯧꯕꯤꯌꯣꯕ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯕꯦꯠ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯄꯁꯦꯀꯣ ꯑꯗꯨꯅ ꯃꯔꯛ ꯃꯔꯛ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯏꯟꯇꯔꯦꯛ ꯇꯧꯅꯁꯦ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯑꯐꯕ ꯀꯃꯦꯟ ꯑꯣꯏꯅ ꯅꯝꯍꯟꯕꯤꯌꯣ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯁꯦ ꯇꯨꯝꯕ ꯌꯥꯗꯦꯕꯀꯣ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ ꯄꯤꯁꯁꯤꯁꯨ 2 ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯂꯥꯁ ꯈꯨꯍꯥꯎ ꯑꯃꯅꯤꯀꯣ
ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯆꯤꯛꯀꯦꯟ ꯄꯨꯊꯣꯔꯛꯄꯅꯦ ꯑꯗꯣ ꯁꯤꯡꯖꯨ ꯌꯥꯎꯔꯕꯅꯤꯅ ꯆꯤꯛꯇ꯭ꯔꯦ ꯃꯣꯔꯣꯛ ꯑꯗꯨꯝ ꯁꯥꯏꯌꯦꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯜꯂꯒꯦ ꯐꯖꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯇꯣꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛ ꯊꯥꯒꯠꯂꯛꯄꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯃꯦꯟ ꯑꯗꯨꯝ ꯊꯥꯗꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯒꯥꯏꯁ